Mispoda miyeng tabi sing buhan ba magte da nong maiteng kunde soy na tam nok jebaglo na khurumjari ngasi maroy bawda. Manipur through the Aziz Society Economic Culture and Beyond High Hiram the numit ni chathagataba national seminar ngasi dagi hawdokre. Leikol Manipur ki silver jubilee thoram pangthokre. Numit humi chathagataba lawmi singi oiba mushroom amasung leg cultivation ki training program ngasi dagi hawdokre. Loinena India amasung China laibani gi marakta direct flight service amu hana tawba hawragani. Mapunga pau miyam na pizere. Manipur through the Aziz Society Economic Culture and Beyond Haiba Hiramda numit nini chathagataba national seminar ama ngasi Manipur University History Department ta hawdokre. His Department of History Manipur University Maharaja Bodhchandra College, YK College, Amadi Thoksom Ibo Tombi Institute of Teacher Education and Training na punna kusan na pangthokpa seminar hawdokpagi thoramaduda Manipur University ki Vice Chancellor Professor Naurem Lokendra Singh, History Department ki Head Professor Chungmaijai Matthew MK, Amadi Manipur University ki Dean of Social Sciences Professor Memcha Loitongbom na atuiba mitong thoramapu amadi akhanaba mitonglen oina saruk yake. Tharanga Mailenana 2-day National Seminar Convener Professor H. Sudhir Kumar Singh na hai Manipur ki historian amadi scholar kayana masak thokpa thabak kaya tawduna thambirami makoina tawramba thabak thorom sing makha chathaduna lakle. Pangthokliba seminar stalamda masigi rajniti gi oina puwari sing adu khakta nainabagi mahutta leiramliba tongan ba aspect kaya sing adu research scholar sing amadi oja singa ponna Manipur gi comprehensive history ama khang Pandam da pangthokpani phongdoki. Akoigi scholar sing college gi oja sing adegidi akoigi punamagna tawbiriba akoigi historical research sing se loina akoi phamina rega pumina re harga akoi apunba comprehensive oiba Manipur history ma akoi understand tomina bagi pandam sida akoi phongdoksaba akoigi honajaba akoigi national seminar. Bisnupur District ki Ningthokong Kha Khunauda Kumjali Singani Kunmari ge January 9 da Micham Maribo tamthina hatkibagi thodokta hak thengnaba chenabani haiba Cook United Cookie National Army UKNA kadar ama yauna group asigi kadar taruk Assam Rifle na fare. Bisnupur ki thodokta chak thengnena chenabani haiba kadar aduna NI gi team amana Guwahati da pukre NI na Guwahati da pukraba kadar adu Chandel District ki Chakpikarong Police Station na Konba Tolbung Khuldagi Jamkhogin Guite Elias Jamkhogin Glufo Elias Pepsi apokpa leikhiraba Songam Guite ni Hiramasigi matangda Image TV News na fangba thajaba yaba pawamagi matung ina engaka shugi khuyek pina bada yaudaba UKNA gi kadar taruk adu thasigi tang ama amasung ani gi lonaba ahing nongyaida Ferjol District ke manung chanba henglep ki mafam amadagi kuntra taruk shuba Assam Rifle gi team amana fakhibani faraba taruk adu gi mathakta Assam Rifle ki team adna kopna thigatpada Jamkhogin Guiti asi NI na Bisnupur thogdoka mari lenana laukhatpa case ta Chennai haiba khanglakibani pawadu khangbadagi NI gi team ama lakna Jamkhogin Guiti bo ngarang numidang wairam pung 5 yankhi chepa matamda Air India Express ki flight amata pukibani amaromda mahakalonana fakiba UKNA ge tobakada manga adu hauji Henglep ta leiba kuntra taruk shuba Assam Rifle gi kem ta thamduna makhogi mathakta makhata na tigatpagi thabak karna chathari hairi panba yabadi state asida thokliba irang asigi manungda Ningthokong Kha Khunauda kumjali singani kunmari gi January 19 da kuki khulai paiba loop KNA KNF amadi UKNA na chathakiba mihar aduga mailenana NI na kuki khulai paiba loop asigi kadar kharasu phagatpa leikrabani. Manipur ki nupisingtagi oina aibagi loop ama oiriba leimarol khorjeiko laikol Manipur na chahi 15 mapung farakpagi silver jubilee ki thoram pangthokre. Jawaharlal Nehru Manipur Dance Academy ki auditorium da pangthokkiba thoramadu Thobal Assembly gi hanagi ngakpigani Thobal Assembly constituency ki MLA su oiriba hanagi Chief Minister Okram Ibobi Laikol gi President CH Shubadani amadi Manipuri Language Advisory Board
Saitya Academy New Delhi Convener Professor Rajan Toijambana Mithunglen Singh oina saruk yakhe Tharamadugui manung chana Leikolgi Sobinar ama Fongkhibaga loinana Tomthin Nganbi Women of Excellence ki mana Saknairabi Retired Professor CH Yamini da lanthokhe Loinana Manipurgi Lamyanbi Ayibi ahumgi mafamda Leishu Katna Ikai Khumna utki Tharamaduga mailena Okram Ibobina Fongdorakpada Manipurda nupi singna Imungdagi hauduna khunayasda lauriba thaudang sing singthabagi loiba nairoi leibaki singthaba yaba achauba thabak kaya tawrubasu nupi singna awa ana thirna thabak khudingmak hotnari masida natana imungi leikagi khunaygi thabak thoram kaya da nupi singna mangjil thana saruk yaduna lakli asigumba kaya asigi mathakta leikol gumba lup kaya da yauduna nupi oibi singna masagi wakhalon haisingba sing uthoknaba ibagi lamda leiriba si araiba thabak nate makhoi khudingmak social reform ani haibada haimanba thokloi Maramadna Makoigi Damakta, Ikoi Kudingmagna, Angamba Mating Pang Haibasi, Tangai Fadi Haiki, Mahakna Hai, Ahal Laman Singna, Lamdamasi, Laigi Laibakni, Hayamibasi, Yamna Jumba Mani, Malemgi, Tak the Pauba, Lamdamasigi, Miamna Mangjil Tana Mai Puraktuna, Lakli, Matam Amada, Manipurda Nupi Singna Literacy Red, Helam Nupa Singna Literacy Red, Helam Labasu, Ngasidi, Ahong Bakaya Lere, Tongan Bato, Ehen Tanaba competition Kaya the Nupi Singna, Mangjil Tarakle, Chao Kraba, India's the Pik Lava Manipurgi Miyamna, Culture, Sports, Literature, nothing but Lam Kayada, Masak Naina Mangjil Tariba Simak, Chao Toktan and Hailasu, Ibobina Fondoki. Amakatang Hargati, literacy percentage, Akoigi, Nupising, Highland Nupising at Bagasi. Sound get them don't toy. Positi Adi Yamna Ketaram Doman Rebo Aina, the test that are to the Hangzer Tepo. Nari Haiba Lightning Toe Malem Anganba Sana Tawalo Wangoi Nesenduna Wangoi de Leba Jingu Koyum Sidaba Apanba Kairung Hanbi Lonena Jingu Koyum Sidaba Sidabi Liklai Ponjenba Imoinu Ahong Achaubi Kubam Lenda Kumsi Chahigi Pongno Jingno Ano Apen Tenkatchaba Lonena Hairang Pungoi Tel Lairang Leihun Kumsi Kumjage Leibaki Pogai Jingai Jabatakba Mahi Marong Watanaba Madi Maitei Leibak Sida Tareki Chenjabu Watanaba Madi Tangdu Leitana Ingna Tapna Panabagi Tongitorum Amangasi Pangtokre Leiba Sida Tangdu Leitana Leitribasi Tangdu Leitana Leinaba Madi Aranba Tauriba Sing Asigi Matakta Jingu Sidaba Sidabi Anina Wild Kati Thabiduna Maitei Furupo Ngakpiu Senbiu Haibagi Tauniba Tauramni Maitraba Sida Mahausagi Khal Kaidina Thambiduna Phoktok Chathok Phanbiduna Hena Chahonga Hongduna Hena Phaba Lamdam Ama Uhenbiu Haina Tauniba Tauram Amani Haiduna Lainingthau Malem Anganba Sanamahi Thaugalupki Secretary Thoksum Sarchandrana Fongdoki Lamdam asigi nupi singna laudiba thaudang asi aduki matik jawi imung manung khaktada thabak tawba natna issue ama thorakpada nupi singna mang thadna issue adubo thengnakiba ngaktani haina wangkhai assembly constituency ge MLA Thangjam Arun Kumar na fongdokre wafam masinga si wangkhai angom lekai de leba World United Youth Club lingkat kibagi yangkai mapan rak suba mapo kumangi tharam club asigi sanglenda pangthokiba tharamaduga mailena na fongdokibani Tharamatu Wangkai Assembly Constituency MLA Thangjam Arun Kumar World Club ki founder member RK Sanazauba DM College of Arts ki Associate Professor Dr. N Achauba World United Youth Club ki President RK Gokul Chandra Club Asima ki Hanagi Advisor Angom Tomba Amadi Wangkai Social Welfare Association ki President Angom Ibet Tombina Mathangsina Chief Guest President Amadi Guest of Honor oina saru yakhibaga lonena club asigi Firal Chingkhatuna Tharamadu hongdokhi Amadi club asiki yaifana ba hona biramba laikaba miyoi singi mafamda laisu kat na ikai khomna utpaga iroinana hauji club asiki thaupuriba thomi singdasu achamba khudol pot pitna pungning thawatki Tharamaduga mailena MLA Thangjam Arun Kumar na makha taraduna haujiki matamda club ama ningthina active oina lehen ba haibasi araiba nate club ama active oina laina ba hona bada awaba kaya amade dumak mayoknari club pubina ba miyoigi Mi gi masing no magi walak pasima club singda thok da banate
lamdam asida leiriba mioi singna angang pokpagi chang hantarakpa sinasu leiriba imung manung singda mi walakpanasu achoba machak ama oirama yai haina khali amadi lamdam asigi nupi singna lauriba thaudang asi aduki matik jawi imung manung khakta natana imung khakta da thabak toba natana issue ama thorakpada nupi singna mang thaduna issue adu thengna ki bangaktani loinana World United Youth Club ki asi hek sapong lakpada gi ngasi fawba lamdam asida thokba thawdawa thokya da mang thaduna thabak tawbata natana sana khona barisu achoba thawdang kaya laudna lakhiba club amani haina su fongdoki sumaina leiba market sing sta loina rupin bamet tawda la kunga tene hyper means imungi socio economic da so rupis na ko thang ji haibuduni aduga Manipur gi skumbayang ko ni World Bank amasung Ministry of Micro and Medium Enterprises Government of India na pakhalagliba project ki manung channa Rising Accelerating MSME performance ki makhada numit humni chupna chathagada balomi singi oiba mushroom amasung leg cultivation gi oiba training program amanga si Thobal Forest Division senduna Kaksing Range Forest ki conference hall da pangthokre ngasi training hongdokpagi tharomadu DFO Thobal Dr. L. Jisili Range Officer Kaksing Huirom Sundaram Bid Officer Wangu Lamkai L. Ramanandana Sarugyaki Managing Director MK Mushroom KSS Prabhana Tharomadu Resource Person Oina Saruk Yadna Mushroom Amasung Lake Cultivation Asi Matau Karamna Mai Pakna Pangthokani Masida Changataba masak mathum sing kari masina pellets ke lomi singi senthok lamida kaya yamna mateng pangbage amadi cultivation asina biodiversity amasung ecological balance ta kaya yamna kanumba pibagi haibani chingbagi maramda trainee singda mamutanas sandongna takpi tambiki asigi training program adu da kairak Vijaypur Texam 10th Waikhong dagi lakpa lomi ni furomna saruk yakhe Manipur Assembly da achoba senpham amagi scam tawriba si athuba matamda House Committee ama Tijilu angi matung ina committee na dandi piu haina Senate Congress leader o joina fongdorakli leba sigi aphapata khudingmak bichar tawriba Assembly da achoba senpham amagi scam tawriba sigi matangda angi matung ina mara leba sing dandi pi naba House Committee ama semlaga tijin biu haiba ai bachar ama India ki Prime Minister Lok Sabha ki Speaker Union Minister of Parliamentary Affairs, Manipur Governor, Manipur Chief Secretary, Assembly Secretary na Chingbada, Memorandum Pisin Krabat Tungda, ngasi BT Road Talaiba Congress Bhavan da pangthokiba pawgi mifam amada mahakna makha taraduna hai Ganatantra chatpa leba amada democracy ki temple ni hainariba Assembly da corrupt practice ama tawrakpada committee ama semlaga dandi piba haibasi masana tabani Assembly da amotpa amato bahaibasi taithokpada koklaroidaba muk amana MLA amadi miyam da tashinbaga chap manei Southeast Asia da ningthaupan na maning makha tamba leba amani haina chakthokchariba sisu scam asna pumang manghalle haina maral siridna athuba matamda speaker na House Committee ama senna thijinbiu ngamwidaba taraga di Supreme Court sinaraga timam na examine tawbat natraga Manipur High Court ki Chief Justice natraga sitting judge sinaduna mathau tawhanba natraga na CBI da sinaduna mathau pangthokhanba si tawgadabani haike mahak na hairiba khudingma asi ngamloi hairagadi mahak masana thabak ta onthok pinaba Prime Minister unanaba appointment laungnaba honagani Governor amadi atai mai leinaba makok thongba sing unatna takshin gani fongdokhi bagalonana BJP rengak na hek pairakpadagi haudaga ngasi fawda system ama adumak kairaga lai harna judiciary system su fajana function tawde freedom of express mapung phana leitre haina maral sikhi Minister in charge of the Parliamentary Affairs and Honorable Governor, and a copy of which is sent to the notice sent to the India to the notice and Chief Secretary and Assembly Secretary also in order to Thobal District ki Hairok Talaiba Hairok Higher Secondary School ki regular principal amasung vice principal animak leitabadagi school asi mapi mapalai tabaga manare athuba matamda regular principal thabira u haidna ngasi school asi campus ta mahairo singna khongjang changsinkre khongjang aduda mahairo singna athuba matamda regular principal thabira u school gi normal functioning ngamhanbiu
गवर्नमेंट इरांग हौनब सिंबीगनु सेफ स्कूल सेफ स्टूडेंट्स हाइना थाप प्ले कार्ड क्या पाइनकी लुनिना स्लोगन क्या लौखी ngasi khongjang aduga mailena school asigi class 11 gi mahairoi khundongbam parina phongdoki bada school gi principal transfer chat kiba thama faraka dore ngasi fau palengang na anova principal thabirakri vice principal su leite hauji school asigi principal leitabana school asida tawgada badarkar leiba थबक क्या पांथोप याददना लेरिबा कया asi yengbiraga mairena singna thobada regular principal amari vice principal thabiro haike tungda school asigi oja singgi mahot chelaka physics ki lecturer sapam subona paumi singda phongluki bada chaliba chai asigi september 32 de school asigi hana leiramba regular principal jayanta transfer tawkhrabu matung ngasi power regular principal amari vice principal nimak thabiraktabana school asida awab khudong chadaba kya thengnari mahak nahai mamang da leiramba principal na chatkraba matung school asida vice principal su leitabana school asi mapi mapa leitabaka chap manare school asida anobel regular principal athubada thabirak kadra haidna ngaina bani edu bunga si phawba thabirakre hiramasigi matangda school gi maikidagi haukiba september 13 da jerio thobal amari education secretary da memorandum pisin kibasu leikre hauji school asida principal amadi vice principal leitabana mahairoi singna magi darkar leirakpa reading certificate amadi atai chechang thajin gadaba pisin gadaba kaya mafam marang khangdana leinare hauji mahairoi kaya interested school gi game sanaba chatkadaba mahairoi kaya gi signature tawbina by principal leitabana angang singsu chattabagi phibamda leiribani makata na school asigi oja singi salary su principal leitabana lokthokpa yadaduna leiribani hauji school asigi mid day meal su mafam khangdana leiribani mapi mapa leitabe school amada thengnaram gadaba awaba kaya du khanbiraga school asigi regular principal amadi vice principal thabirakna ba mahangna appeal tawki Thasigi mga dagi haugadoriba ahum suba Manipur Premier League lisingani kun mga kuntarwasi mipum khuding mangna yengba fanglagani lunenani suba Manipur Premier League ki champion amadi runner up ki pithokna leiriba senpham athubata pithokna honaragani haina All Manipur Football Association ge general secretary L Jyotir Moy Roina Fongdoragli ngasi lamlong thongkhong da leiba association asigi office ta paumi singawna ba amada wafam wasi fong general secretary L Jyotir Moy Roina makhataduna thasigi mangadagi takyal side ground da punna tim tara mangana saruk yaduna chathagadaba ahum suba Manipur Premier League lisingani kulmanga kontaruk asi hanana football bu pamjaba miyoisina me sanapam khakta chatna yenglamba do handakti live ki khuthangdagi mipum khudingmak yengba fanglagani Kolkata ta based toba H Sports Management Solution koba TV channel amaga MOU sign tawna live asima kona thadna miyamna yengba phangadoribani amadi mamang chahida pangthokhiba anisuba Manipur Premier League ki champion amadi runner up takraba team singda pigadaba waliba senpha mathuba matamda pithokna bar league aduda sponsor tawkhiba miyo edugasu Paminaduna wai shanaraba matungda athuba matamda pithoklagani haibagi thajaba amasu piraki amadi amfagi site tagi su athuba matamda pitoknaba hotnari lunena handak pangthokatoliba homsuba Manipur Premier League asida masana asibo nungsidna yengba lengbirakliba miyoisingna su referee sing amadi official singda fajadaba wahai wata sirinaduna irang thoknabagi thabak tawbiganu kariguma pendaba kaya yawrabusu amfagi office ta laktuna adongi pendaba nungaitaba kaya du paminaduna wari sanabagi matam amfada pibiu lamda masiki than sanaroi shingi dama khanduna amphana kanna honajari basda asoi angam kaya yawramba yai madupumna mathangda soidanaba miyamna pirakpa pautak amphana matam playback khivik da lokshinjaduna matungda soidanaba honajagi haina su phongdoki order adagi team jimurung siba player sing dagi babok sing mayamda ampagi su mateng pambiu kayuba tournament chida akai koi thoktanaba akoi gi support to biyo ampagi maramdi kayuba ama tholaga heta tawdana akoi de yam awaba oi si thoktanaba prajana su. The Department of Transfusion Medicine RIMS Imphal amadi State Blood Transfusion Council SBTC Manipur no khusamna senna observance of National Voluntary Blood Donation Day 2025 Give Blood Give Hope Together We Save Lives haiba theme da Susruta Hall RIMS Imphal ngasi pangthokre Tharamduda RIMS Imphal ki Director Professor G Sunil Kumar Sharma RIMS ki Medical Superintendent Professor N Sanjeev Din Professor L Surajesh Department of Transfusion Medicine RIMS Imphal ki HOD Dr. Pratima Khoyumthem
Professor A. Barinder Sharma, Blood Transfusion Services Manipur Deputy Director Dr. Aishwarya Shana, Atuba Mithung Ensing on a Sarugaki. Professor G. Sunil Kumar Sharma Fondokibada, Pangtok Liba, Taramasi, Voluntary Donor Suna, Mubagi, Minung Shida Yumpam Orega, Mubakayagi Punchi, Kananabagi, Katopagi Wakalon Mapangal, Kan Katnaba Ikai Kutanaba, Pangtok Pani, Rims Nangasi E. Matautar Pokudinda, Replacement Yaudna Pibangam Nabahonaribama di Masingam Libasi, voluntarily blood donor Amadi donor organization Sing Ngamhan Badi Haiki. Manipurda oil palm cultivation mai park naba pandam galloina Patanjali Food Limited na oil palm pambigi jara puthokna ba nursery house center mangasi Thoubal district Nongpok Sekmai Khumbi da hangdokre National Mission on Edible Oils Oil Palm NMEOOP scheme gi makhada Patanjali Foods Limited na pakatpa palm pambigi jara sembagi hangdokpagi thoromaduda NMEOOP gi nodal officer M. Gitendra Singh, Patanjali Food Limited State Head Joshi Kiran Amadi NMEOOP Consultant MS Kaidem Nachingba Singh Sarugyaki. Taramaduda NMEOOP Consultant MS Kaidem na Pongdorakibada India Lengakna Chada Chama Puthokna Oil Palm Asi Thana National Mission on Edible Oils Oil Palm Program gi makhada Manipur da so park na thana pakalakpani mai papa project ama ohen ba haibasida maru oribadi thana bachara marang kaina puthokpa sini haujuk phawda India da pambi maru tara puthokna ba company seed garden manga dagi hen laitabana konada badagi India lengak dagi ayaba lauraga Indonesia amadi Thailand dagi chendna laudna sem sarba matunda agriculture department gi khuthang da lomi singda fanganduna than bani Chara marang kaina puthokpa ngamnaba India lengak na Patanjali Food Limited ta sinaraka pakalakpagi saruk ama oina ngasi Nongpok Sekmai Khumbida hawdokliba nursery house asisu Masi Nongpok Sekmai Mekaya Songi Miyangi di laibak phaba khudol amani hainingi maramdi pambi asigi chara amana thaba yaba phawbada tha 32 changi aduna mafam asida thabak sugadorba longmi kontrani fudi chahi chupa maipuna duna senagadoribani sugadoribani MS Khaidin na makhata na hai pambi asi longmi Thaningi haidna sumapam amada pangtha thaba yade thage haidagadi guideline amagi makhada masagi mingda patalai jagadabani natragana kanagumba patalai ba midagi list inaduna thagadabani masagi patalai tragadi lengakna piriba subsidy grant sing asi phangba yade aduga thaba matamda pambi amaga gi lapna basi foot kuntra romni aduga pambina chahi mapung mari phadna mahai chabada chahi mangarom changba maramna pambi gi Marak Singh Asida ate atupa thabaya pambi Singh Thahanduna income generate tawjana baski masi maki makhada department technical oiba takpi tambiduna lengak na senthang piduna thahanli amadi thaurang kaya so pakhali haiki mahakna hai kana gumba singna oil palm pambi asi thabada leibak lehau mangi amadi environment da sokali haibasi aranba oigani chahi kaya gi mamangdagi India da pambi asi tharakpa century ama phadawraba asi fawda thana lakpasida akhang hai expert kya na kupna experiment tawna yengsinduna lakpasida scientifically environment da kaiba pi haibagi report leite maramdi India da di pambi thariba singmai sing asi achobo ujau hobo umang sing kokthok thaba nate kana Kanagadaba uwasing haudraba chingkhong chingya sing adu semduna pami sing thabani aduga India gi mapal lamda thanariba singa sidi achoba company singna achoba umang wamang kokthok thugairaga thaba maramna environment sokhali hainaba oiramgani haike Manipur gi umangda oil palm thajali haibadu aranba oigani madu village chief sing adugi patalenda thanba khaktani state ki oiba forest land sing kokthok thaba leite amadi thabachu lona yade Amadi department na suyadi masda miyam na thazabigan no haina MS Khaidem na fongdoraki. Imphal West ki Lampel SDO na luchingduna ngasi ayok Major Khulgi seat number 15, 16, 18 na kualiba mafam singda leiba lambi ki nak yeta niyom kaina lamhenjin na sajilamba Tongan structure kaya eviction chathaba haukre eviction aduga mari lenena Lampel SDO yumnam Dhamendra na paumi singda fongdorakpada handagi hogduna tongan mafam singda chathakiba eviction adugi makha tarakpa oina ngasidagi hogduna Major Khul Press Club tagi Sani Mandir
याबा लंबी की नाक ये इविक्शन चथब हौबने मसिदा मेजर खुगी मियामनसु फुल कोऑपरेशन पीबीदुना पुन्ना इविक्शन चथमिनरी लोनना इविक्शन स्ट्रक्चर खरा सोप यावबा सिदा तुंगी खनबीरगा मसा मसाना लौथोकचरगे हाइबासी येंकिगनी अमदी मखा ताना डिस्ट्रिक्ट एडमिनिस्ट्रेशन नसु लम हेंजिन साजिलंबसिंग इविक्शन चथकिगनी हाइके इविक्शन सीट नंबर 15 87 बाजार की ngasi numit asida koi gi nahan seat number 17 na hujagre ado seat number 16 ga 15 ga 18 ga gi ngasi lokochabani mejo khun gi areas da seat number 15 gi koi ngasi target tawjabne akoi lepchari bampham sima mejo khun gi sani thakur gi nakanda gi press club hawa taba sigi lambi se map ki matung ina yam pa amme haiba mafam ase matam gi matung ina encroachment yam lai illegal oina public property eviction tawna public fund manghan libage mathakta inquiry tawgadabani haina MPCC ki president K Megachandra Funglokre Imphal West ki Sikmai Kendra gi manung chanaleba Moibung Kuno Kogi Community Hall Crematorium Public Toilet amadi guha yauna ahing nongyai district administration na eviction tawkhiba du ngasi MPCC की प्रेसिडेंट मसायावना मिहुत कांगबु सिंगना येंगसिलदना खुल्लासिगी मियामगी पेन द वाफम के तारदुना मेगाचंद्रन हाई इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन ना खुल्लासिगी अदुशु पब्लिक प्रॉपर्टी ओरिबा कया अहिंग नोंगयाइदा इविक्शन चथखिबा सि कंडेम तवी लोनना चथखिबा इविक्शन अदुदा सोक लोइदबा मियामना थकना चानरिबा गुहा यावखिबदगी पुलिस थारकना रिपेयरिंग तौरी हाइबासी मथोंग हुक्तबा इविक्शन की प्रोसेस असि करिनो हाइबासी लेंगा असिदा हंगनिंगी थुगाइख्रबा कम्युनिटी हॉल असी रूरल डेवलपमेंट की मखादा साखिबा मखनी लेना चाही खरगी ममंगदा हौजिक लैरिबा एमएलए की फंड की मखादा एक्शन तौना साखी हाइना खुंजा सिंगना थमरी अमदी पब्लिक टॉयलेट असिसु ग्राम पंचायत की फंड की साखी बनी हारिबा मयाम असी प्राइवेट प्रॉपर्टी अमत नते खुलसिगी पब्लिक प्रॉपर्टी सिंगनी हारिबा सिंग असी साबदा पब्लिक की फंड कया अम चंखिबा असिगी दायित्व कनाना पुगनी मनमसना हारिबा इविक्शन की इंक्वायरी तौगदबनी हानगी डिस्ट्रिक्ट एडमिनिस्ट्रेशन ला नत्रगा हौजिक लैरिबा सिगी मरक्ता अमदी अरानबा अमा यावरे तौरिबा थवोंग असिदा पॉलिटिकल की खुद यावबगी ममी अमा उई प्रेसिडेंट रोल लैबा मतमदा पॉलिटिकल इन्फ्लुएंस संगलिबा करिगिनो हौजिक मियाम असी अदुकी मति वानरिबा मतम असिदा मुक्तबे इविक्शन चथबा असी याम लाइबक थीबनी अकन ममोंगदा कंडेम तवि फोंगदोखी थोमद्रे अदगी गुहा से अखोई सेमजरगे ना पुलिस डिपार्टमेंट ना मम लागा मु सेमबे हाइबसिबु मी हाथखरबा मतुंगा लाले हाइबगी टाइप ने लाइबसे अदो मसी की सरकार से मथोंग हुक्तबा बुलडोस पॉलिटिक्स म तौसे अखोई नुआइतबो फावे मसी की दमकता आई अरोइबदा अमुकहना कंडेम तौजरी DFO Bisnupur Waikom Romabaigi Midiang Makada Human Animal Coexistence Haiba Thimda District Level Wildlife Quiz Competition Kiamba Ningsing Sanglenda ngasi pangthokre Quiz Competition adu Bisnupur Forest Division sinduna huputara mathoi shuba Wildlife Week Celebration lisingani kunmangaga mailena na pangthokpani tharomadu DFO Bisnupur Waikom Romabai RFO Bisnupur Headquarter RK Sadananda RFO Bisnupur Forest Division Mutum Nilamani RFO Moirang Achuki Chandrasu Sarugyabaga Lunana Bisnupur District ke Manung Dalaiba Kangalaba School Sing St. Xavier Moirang LCM Moirang Bisnupur Public School Modern Higher Secondary School Bisnupur Tobul High School Team Mangana Sarugyadna Quiz Competition Pangthokhi DFO Waikom Romabaina Phongdokhi Vada Haurakliba Mahairesinda Manipurda Fongliba Sao Sek Singasi Quiz Tautna Masak Hanganaba Pandamda Tharomasi Pangthokpani Lunena Zayol Amachubna Tongan Tongan Thorom Sing Sin the Miam the Forest and the Wildlife Kanaba, a one is pin of Honagani Haiki. Public Theatre Artists Association Sinduna Numit Kunmangani Chupnata Tarakpa Theatre Workshop Marang Numidang Public Theatre Hall Foijing Nambo the Lotion Cray Lunena A Nile the Joke Kumana Iba Ipom Amadagi Itak Haiba Pamba Kumaiso Safon Cray. Taramatu the Manipur Lengaki Manipur State Kara Academy Secretary Sunanda Thoksom, India Lengaki Hanagi Union Minister of State Padmasri T.H. Yoba, Manipur Dramatic Union Infalgi Director Theatre Critic Dr. Lamabung Gojendro, India Lengaki Ministry of Culture Eastern Journal
Cultural Center Kolkata की member Buddha Chingtam amadi theatre director amadi playwright A Nildaja Khumana tu mitunglen sing oina sarugya workshop aduda sarugya ba A Nildaja Khumani iba aduga Domarendro nalamjing lamtakpa phamba kumhai amasu utki Padmasri ti chawna phonukibada lising amachamapan humphumanga da register chawkiba PTA asi artist singi damakni masida yawbasna miyebagi punchi khongsat chuna khanghan bangami aduga artist oina ba theater tawbada chanaba changbanina artist singbu ikai khumnagada bani maramasna theater khangnaba workshop tawba yamna mar oi haiki sunanda thoksomna haikibada Manipur asi picture ga su art form makhal sunaleba lamdam sida composite art form ama oriba phamba kumhai lai harauba makhal yamna leisem londagi lairakli masina miyamda aphaphatha kayagi maramda leiduna mass education pidna lakli ngasi uliba ipomdagi ithak asisu achamalla nate khudaki apamana thumaduna aphaphatha khangdana changsiluraga tungi punchida awapi aduna khantharaga thapak khudimo Paikhachi haina paratam biwali lamani aduga haurakliba naha singbu masagi fidama pibangamali Manipur State Kala Academy na su asigumba art form singbu yokhatna lakli makhatan su yokhat khigani miyamna su saru yamina si phongdoki ngachi Jiribam Forest Division na sendna Jiribam gi Babupara da leiba PWD guest house da human animal coexistence haiba thimda homputarama thoi Shubha Wildlife Week celebration isingani kumanga gamailena village level awareness campaign ama pungphana pangthokre thamaduda maru oina Jiribam Forest Division gi Divisional Forest Officer Elangbam Nirmala Chanu amadi Honorary Wildlife Warden Huirem Rajin Kumar Singh anina daista famki Range Officer Headquarter Jiribam Numit Kapa Ningthemcha Range Officer Jiribam Nongthombam Bira Singh amasung Jiribam gi tungan phang kya dagi lak Kunja Kyasu awareness campaign sida saruyakhe ngasi pangthokliba awareness program asi maru oina myoiba amadi sanga singa punna hingminaba haiba hiramasdanaki masigi matangda Divisional Forest Officer Elangbam Nirmala Chanuna hai ngasi khoina tawriba awareness program asi sahi khudingi wildlife ki matangda tawba prothoramni Prithibida leiriba lamlaki sa uchek singa sigi matangda miyam punna khangminadna makhoi ekhoina kannaba amadi ngak senduna thamnaba awareness ki thoramni Jiribangi miyam rasu wildlife ki maramda hena khangminadna makhoi ngak pi senbi bage senbina bagi matangda pangthopa awareness ni haiki Honorary Wildlife Warden Huirem Rajin Kumar Singh na haikibada Jiribamda wildlife ki matangda mipum khudingma gyan tahanpam thoi amadi Jiribam district asida protected forest area sing thamna wildlife singbo kannaba punna honaba changi haiki Range Officer Jiribam Nongthombam Bira Singh na hai ekhogi duty di environment bu kannaba amadi chawkhatna honabani wildlife ki rights sing khangminaba amadi duty sing khangna thabak tawba changi haina phongluki ngasigi tharomasda projector na environment ga mai lainaba kaya utna miyam da wakal tahan ki matung Honorary Wildlife Warden Huirem Rajin Kumar Singh da tawbimal khangbo utpa oina Divisional Forest Officer Elangbam Nirmala Chanuna khudol pot pidnai kai khumnaki Manipur University Sports Committee ki meeting makhada Sri Gaur Gobind Girls College Khuraina Sinduna chatliba tha asigi haukiba tang amada Kumalampak shooting range da pangthokpa Manipur University Inter College Shooting Tournament 2025-26 da saruk yaruba amadi medal laba khori faba Shooting Academy Maitra makhage Sutarani Rishabh Hongsangbam amadi Mem Tom Yalam khori faba Shooting Academy Maitra makha nangasi taran okre Tournament da Rishabh Hongsangbam na 10 meter air pistol shooting event men category da silver medal amadi Mem Tom Yalam na 10 meter air rifle shooting event women category da bronze medal fanglaki Rishabh Hongsangbam amadi Mem Tom Yalam da Nart ki lengyan yandra amadi khudol pot pidna taram okay Imphal East District ki Kairau CD block Imphal East tugi madnung chanba Changam Dabi Gram Panchayat na sinna chenba chahi lisingani kuntaru ki People's Plan campaign ki formulation of GPDP 2026-27 ki matang da special gram sabha ki mifam ngasi Changam Dabi mathak likai community hall da pangthokre retired lecturer Dr. Korimudin na president oiduna
सबका योजना सबका विकास हाइबा हिरमदा युमफम ओइदना पांगथोकिबा मिफम अदुदा Work Program for Preparation of Labor Budget MGNREGS 15 Finance Commission State Finance Commission 2026-27 की matang yamna kumna khananai naki GPSC की पंचायत सेक्रेटरी TH नोरेन सिंह सु सरु यादना पांगथोकिबा मिफम अदुदा सेनबा चाइ लिसिंग अनि कुंतरु कुंतरे के लेबर बजट यावना GPDP सेंबगी matang पंचायत एडवांसमेंट इंडेक्स 1.0 score and identify the gaps, fill needs of the panchayat village Poverty Reduction Plan BPRP from Self-Help Group Federation under MRLM and its inclusion in GPDP की matang da yamna kupna khanai naki mifam aduda saruk yarna changam da BJP की हाना की प्रधान अलहास इमरान शाह ना हाई ngasi famliba mifam asi lakadori ba chahi lisingani kuntaruk kunterta तौगदब थबक थौरम सिंह खननबगी दमक्ता यामना मरु एबा मिफम अमनी मिफम असदा मियोय लिसिंग अमा हेना लाक्तुना खन्नबा यावरबा सी GPSC की ओनदी याम लाइबो फबनी भारत सरकार ना लेबा सी की मिपुम खुदिंग मक्ता थबक पिनबगी दमक्ता हौदोकी MGNREGS की जॉब कार्ड होल्डर सिंगना थबक सुबिदुना GPSC बु अमदी लेबा सी बु सखतपगी माइकिदा पुमिनसी थबक सुजरोय हाइबा जॉब कार्ड होल्डर सिंगना इशा की जॉब कार्ड अदु सरेंडर तौबियु हाइना मियाम दा अपील तौके लोनना क्लब सिंग अमदी लनाई मियोय सिंग थबक हापिनबगी दमक्ता पिसिलखिबा थबक सिंग सु महांगना पाथोके स्टेट असिदा हंदक थोकिबा इसिंग इचाव अदुदा इफुट फावबा अमदी लेराई इसिंग पाथोकलगा चेनबदगी लेराई नमथदुना लेरिबा इम्फाल वेस्ट डिस्ट्रिक्ट की कोंचाक ममांग लेकाइदगी उच्चिवा वांगपल मखा लेकाइ फावबगी तोंगान तोंगानबा सिंग असि अथुबा मतमदा लेंगा की मरि लेनबा डिपार्टमेंट सेमजिन बियु हाइना JYDCC की President Jesham Achobana appeal tawrakli opamasi Joint Youth Development Coordinating Committee na paumi kangbu amaga luna Imphal Turel gi mapal da khundari ba khul sing asigi hauzik oriba phibam yengsin basat pata haikibani khongsit aduga mailena achobana makha tana haikibada handaki ichawadna uchiwa wangbal makhale kai uchiwa wangbal thongkhong lai salam mapa mukam wali masjid mapa amadi konchak mamang lekai haibong segai bi mapagi Community Hall manak mafam manga da ifut phawba amadi turel paraga yumlakta ising changba yawki hairi mafam sing asi haujiksu turel layai namtharaga leiba mafam singsu yauri adubo haujik ising mayeng takraba phawba lenga ki mailenaba department oriba water resources department na lakna mathau taba thabak amata lokhotpa mami tadri maramasna haujik nongju tha loirakpa asida athuba matamda hairi mafam manga asi area asida Turel layai kaidanaba mathau taba thabak sing lokhatpiyu maru oina ising charapa matamda department na bora khara pirak mapanda khundaiba miyam layai menhanaba honaba wahanbagi thabak asi makhatana tawdunaba matam charingaida mathau taba thabak sing paikhatpiyu loinana handaki chawadna mayang Imphal area da leiba lomi amadi ngami kaya gi law amadi nga gi farm kaya ising thumjinduna mangkhiba lupa lakh kaya gi nga amadi Fau sing asi da su lenga ki mailena ba department na matam chana compensation PBU haina pongdorakli Manipurda khundaminariba yelho furup singi manungda ama oiriba lamkang furup khaknatna nanga kanglup amata khulgi ningthau natraga khulgi khulakpa amata Nepali natraga foreigner amatana oibagi wafam lairaktri adubu Chandel district ke Thamla pokpi khungi oinadi Nepali amabu khulgi lakpa oheliba si yaipam thokte oibasu yaroi Manipur ki ching amasung tamda leiriba yelho furup khuding mangnasu thamla pokpi khungi khulakpa si lawthoktuna yelho furup lamkang amabu khulakpa ohenba ohenna bhona bada achobu mateng pangbiu haina thamla pokpi khun hongdok pidamba laikhidraba TH Wang Shulgi machanupa besang tholungna miyangi puning jingsilakli ngasi Tengnopal District की मफम अमदा पाउमिसिंग उनबा अमदा बेसांग थोलुंग नहाई लमकांग नगा कबीर कुनपुन LNKKSC लमकांग कांगलुप की ओइना सखंग नरबा लुप अमनी लमकांग कांगलुप की दमक यामना कुइना होना बिरकलबा लुप अमनी अदुबो लाइबक थीरिबदी हौजिक लुप असिगी प्रेसिडेंट ओरिबा मियोयसना महाका चटमिनरिबा मियोय खरना लमकांग फुरुप की चटनबी असिबु थुगाइदना नेपाली अमबु लमकांग नि हाइजिनदुना थमला पोपी खुनगी खुलाकपा ओहेनबो होनरकपा थवोंग असिबो थमला पोपी खुनगी फाउंडर अमसुंग खुनगी अहल अमा ओइना अकनबा मोंग यानिंगदे
मरमदी खुल असिगी खुलाकपा हापले हारिबा लपमोल हारिबा नुपासी नेपालीनी अदुगा लमकांगी मेहरोलगी मतुंग इनसु लमकांगी खुलाकपा नत्रगा लुचिंगबा असि लमकांगी इ असेंगबना ओइगदबनी मसिगी चटनबी असि नागा कांगलुप खुदिंगमक्तसु चटनरी मपानदगी चंगशिलकपा फॉरेनर सिंग लाकलगा नागा कांगलुप ओनजगी हाइबगा कनाना या ओइगदौरिबनो फॉरेनर दी फॉरेनर ओइना दुम लेगनी येलहौमीना येलहौमी ओइना दुम लेगनी नेपाली लपमोलबो थमलापपि खुनगी खुलाकपनी हाइबा असि खुल असिगी हौदोरकपगी इमुंग अमा ओइना सुया याबा ngamloi lamkang oina natraga naga ama oina su lawba ngamloi lamkang constitution ama di naga gi chatna bina yadaba maramna SK lapmol mahaki khulakpa dagi athubada pham thadokadabani aduga LNKK gi president oriba SK morningam nasu karigidamak Nepali amabu lamkang khulakpa ohenbagi maram numit mangani gi manungda sengdorakadabani amasung lali haijagadabani haiki Manipur da khun tariba naga Kamluk ki khun amatada khun gi ningthau natraga village amata Nepali natraga foreigner amana amatana oibagi wafam laiti maram asina thamla pokpi Hungi village sipso Nepali na oi bajaroi India amasung China na thas dagi lebani gi marakta direct flight amuk hanna paiba hauragani masna lebani gi marakta leinari ba marida mahoksa gi fibam da hanjilapagi atopa khongthang ama oire lisingani kundage leba ani gi marakki direct flight lepna laklibani amkhai gi maram dage tension lainaduna laklibani adu moinamak amuk hanna mai leinari ba do hanjilakna nabage wari sanna lakhibani Himalayan border gi maramda tension asi lakhibani India gi biggest budget airline Indigo na phonglukibada Kolkata amasung Gwangju gi Marakta direct flight lakliba October 16 tagi hauragani Pakistan occupied Kashmir da thokliba hawju chathariba protest asi Islamabad na otnaiba amadi resource namduna lokthokpagi thawong chathabadagi oiribani Ministry of External Affairs gi wangangloi Randir Jaswal na wafamasi samlapna phongdukladuna demonstrators singi mathakta violence chathariba dubushu yanindaba phongdokhi Territory singda Pakistan tawriba otnaibagi amasung resource kaya namduna lawthokpana maram oiraduna forcible amasung illegal occupation tawri horrific human rights violation gi accountable Pakistan gi oifam thoi hawkiba numit kharani sida Pakistan occupy Kashmir chathariba protest manungda policemen ahum yauna yamdabada mima pal laikhidre Protester adu Mahairoi Singh businessman amadi professional gi civil society group ama oiriba Joint Awami Action Committee Shina Luchingli economy dagi political dagi wafam yauna list kunthani pangi demand tawri bani Sanabagi Pauda District Sport Association Kaksingi ground chathariba kunmathoi shuba KK Memorial First Division Football 2025 king asana ki match ta IFA iringbana DYA elangkhang popibu Panjal Aniyamata Mighty Pikre IFA goal sing ado jersey number 10 Rosanna match ki minute Mari Amadi jersey number 9 Israel na match ki minute Humputara Taret Chatpasan Kibani DYA gi Amatangai Panjal adna jersey number 28 Abochana match ki minute Yankai Chatpasan Kibani Amaronda playground Asisa Sathariba Kunito Shuba Le Haugdebi Memorial Super Division Football League 2025-26 king asi sanakiba match da YWU Kaksing amadi KMSWC Kairak ani Panjal ahum chanaduna draw chatkre Arabida Marupa amukhana miyam da pizari Manipur today as a society economy culture and beyond high hiram da numit ni jethagadaba national seminar ngasidagi hawdokre Laikol Manipur ki silver jubilee thoram pangthokre Numit humni chethagadaba lawmi singi oiba mushroom amasung lake cultivation ki training program asidagi hawdokre Lonana India amasung China lebani gi marakta direct flight service amuk hana tawbai hawragani
इमेज फोटो पीजेबा ngasigi di matang sa lo shinjare meeting ta pa singbo amka na khurumjari